KNFP की खुलाई पाइबसिंगना नागा ताबा मफमसिंगदा लाक्लगा अकी अखंग थोहनबा लेपट्रबदी नागा ताबा मफमसिंगदा कुकी चथोक चसिन तौबा थिंगबा थमलगनी FNCC कुकी लालौलुफ KNFP की खुलाई मतिक चाना पाइबा लालमीसिंगना नागा ताबा मफमसिंगदा लाक्लगा इचम चमजबा नागा लौमीसिंगदा तत्तना अकी अखंग थोहनबगी थवोंगसिंग चथरगले कुकी मिलिटेंटसिंग असिना करिगुंबा मखाताना नागासिंगदा अकी अखंग पोहनबगी थबक असी चथरगलबदी मखोइना वखल तागदबा मखलगी पाउखुम ओइना पीरगनी हाइना फुट हिल्स नागा कोऑर्डिनेशन कमिटी FNCC की माइकैदिग अकनबा सेक्शन थौरांग पा थमलगली फुट हिल्स नागा कोऑर्डिनेशन कमिटी की इंफॉर्मेशन एंड पब्लिसिटी सेक्रेटरी की चरोल अमना हाई हौखिबा ऑगस्ट 10 अमदी 15 इरंग अमदी मसी अकोइबदा लैरिबा नागा ताबा मफमसिदा KNFP की कैडरसिंगना करिसु खंगजदबा लौमीसिंगदा की खंगथोअनबगी थवोंग असी चथखी थवोंग असी सुमनतगी थौदो अमा अनीगा मरी लेनना वाफम नते मसी नागासिंगी मरक्ता कुकी मिलिटेंटसिंगी अकीबा अमा पोहन्नबा तमनना चथरकपा थवोंगनी मसीदा ख्वाइदगी हेना ngaklibadi हारिबा कुकी मिलिटेंटसिंग असिना अफबा मखलगी खुलाई पाइदुना अयुक नुंगथिलगी मतमदा फावबा फोंगना चथरकपदा लेंगाक अमदी सिक्योरिटी फोर्ससिंगना करिगुम मखलगी अथिंगबा पीदबा सिनी चेरोल असिना हाई लेंगाक अमदी सिक्योरिटी फोर्सना खुदक्तगी हौना हारिबा कुकी मिलिटेंटसिंग असिगी मथक्ता लौखटपम थोकपा एक्शन लौखलक्तबा तारगदी नागा ताबा मफम खुदिंगमक्ता कुकी सिंग चथोक चसिन तौबदा थिंगबा थमलगनी लोइनना कुकी मिलिटेंटसिंग असिना करिगुम मखाताना नागासिंगदा की अखंग पोहनबगी थबक असी चथरकलबदी चपचाबा पाउखुम पीगनी हारगली चीन नेशनल आर्मी सिंह इंडो म्यांमार बॉर्डर दा ड्रग लालोनबगा मरी लेनै म्यांमार की मिलिटरी जुंटा की मथक्ता लान हौरिबा चीन नेशनल आर्मी CMA असी इंडो म्यांमार बॉर्डर दा ड्रग लालोनबगी थबक चथरिबा सिंगा चाउना मरी लेनै लालौलुप असिना ड्रग कार्टेल सिंह असी बैक तवी हाइना डायरेक्टोरेट ऑफ रेवेन्यू इंटेलिजेंस अमसु इंटेलिजेंस ब्यूरो की रिपोर्ट अमना हाइरी रिपोर्ट असिना मखाताना हारिबना ड्रग कार्टेल सिंह असिना म्यांमार रोमदगी यामलबा ड्रग की कंसाइनमेंट सिंह पुथोक पुनसिन तौरिबा रूट सिंह अमसुंग टनल सिंह अदु सेफगार्ड तौनबगी दमक्ता चीन नेशनल आर्मी की चाउना सपोर्ट लौरी लेबा असिदा थाजिलक्लिबा सिंथेटिक ड्रग की चाद 90 दी म्यांमार दगिनी मसी मरु ओइना म्यांमार अमसुंग मिजोराम लोनरिबा पोरस बॉर्डर सिंह असिदा पुसिलक्पनी ड्रग स्मगलर सिंह असिना यामना एडिक्ट ओइगनबा ड्रग अमा ओइरिबा याबा टैबलेट यावना मेथाफेटामाइन अमसुंग फेंटानिलना चिंगबा ड्रग सिंह असी म्यांमार दगी लुपा 10 दा लैरगा इंडिया दा लुपा 1,200 फावगी चांगदा योली मसी ख्वाइदगी हेना सेंदोंग यामना फंगबा ड्रग सिंह नि हारिबा ड्रग कार्टेल सिंह असी म्यांमार की शक्ति लैरबा लालौलुप अमा ओइरिबा चीन नेशनल आर्मी ना ngak सेलगा मिजोराम की बॉर्डर डिस्ट्रिक्ट अमा ओइरिबा चंपाई डिस्ट्रिक्ट अमसुंग जोकारवाथार विलेज फावबा पुसिलक्पनी हारी गवर्नर ना कुकी जो काउंसिल की मेयुत सिंह उनाख्रे मखोई की खुदोंचादबसिंग को हनगनी थाजबा पीख्रे मणिपुर की गवर्नर जोय कुमार बलाना ngasi चुरचानपुर दा खोंगचत पांगथोक्तुना कुकी जो काउंसिल की मेहुत सिंह उनाख्रे लोइना मखोइना थेंगनारिबा खुदोंचादबसिंग अदो अथुबदा कोखनगनी हाइबी थाजबा पीख्रे हारी पाउसिना मखाताना हारिबदि ngasi नुमियुंगबा मतुंग पुंग 12 मखाई रोम ताबदा चुरचानपुर डिस्ट्रिक्ट हेडक्वार्टर्स ता लैबा DC ऑफिस की कॉन्फ्रेंस हॉल गवर्नर जोय कुमार बलाना कुकी जो काउंसिल की मेहुत सिंह उनादुना वरी सनाखिबा दुदा कुकी जो काउंसिल की माइकैदगी मरु ओइना कुकी जो सिंह खुंदारिबा मफम सिंहदा चौखत थौरांग अमदि अतै याइफा थौरांग कया पाइखटपगा मरी लेना पॉइंट 36 यावबा डिमांड अमा थबकता ओंथोकनबा मेमोरेंडम ओइना पिसिनदुना तक्सिनखी गवर्नर पिसिनखिबा मेमोरेंडम अदुदा यावरिबा वारोल सिंहदी कांगपोकपी अमसुंग चुरचानपुर डिस्ट्रिक्ट की ओइना हौजिक लैरिबा इलेक्ट्रिसिटी की कैपेसिटी अथुबदा अपग्रेड तौबा कुकी जो डिस्ट्रिक्ट सिंह फाउनरिबा लंबी सिंह असि निंगथिना सेमजिनबा अमसुंग मेंटेन तौबा तिपाई मुक लंबीदा लैंडस्लाइड थोक्तुना खुदोंचादबा कया मायोकनरिबा सिलुमना लौदुना मथौ ताबा थबक सिंह पाइखटपा चुरचानपुरदगी चांदेल अमसुंग कांगपोकपीगा फाउनरिबा मरुइबा लंबी सिंह असि मपुंग फाना सेमजिनबा मणिपुर हाई कोर्ट न्यूट्रल ओइबा एडवोकेट जनरल अमा अपॉइंट तौबा डिस्ट्रिक्ट ट्रांसपोर्ट ऑफिस पुलिस जुरिडिक्शन अमसुंग लैंड रेवेन्यू ऑफिस की जुरिडिक्शनल एनोमेली सिंह असी अमु हन्ना नौना सेमदोक सादोक तौबा चांदेल डिस्ट्रिक्ट न्यूट्रल ओइबा DC अमा पोस्टिंग पीबा कुकी जो डिस्ट्रिक्ट सिंह दा मणिपुर पब्लिक सर्विस एग्जाम के एग्जाम सेंटर सिंह हांगबा टेक्नोपोल अमसुंग चांदेल डिस्ट्रिक्ट लैरिबा मोरे कॉलेज अमसुंग सेमका कॉलेज की स्टाफ सिंह था 10 हेनबगी सैलरी अमसुंग एरियर सिंह पिथोकपा मोरेद हेल्थ केयर फैसिलिटी मपुंग फाना फगरहनबा चिंगी डिस्ट्रिक्ट खुदिंगमक्ता हेलीकॉप्टर सर्विस मपुंग फाना लेहनबा महरोई सिंह पिथोक्तना लैरिबा स्कॉलरशिप अथुबदा पिथोकपा चांदेल डिस्ट्रिक्ट के इम्फाल तुरेल मथक्ता ब्रिज अमा साबा हाइबगी वाफम सिंह यावरी कुकी जो काउंसिल की माइकैदगी पुखलखिबा वाफम सिंह अदु गवर्नर की माइकैदगी यामना पुकनिंग चंगना ताबगा लोइनना प्रायोरिटी येंगलगा हारिबा थबक सिंह अदु पाइखटकनी हाना थाजबा पिरमखी मीटिंग अदु लोइरबा मतुंगदा गवर्नर न तुइबोंगदा लैरिबा असम राइफल्स की डायरेक्टर जनरल की ऑफिस चतुना कुकी जो एरिया की सिक्योरिटी अमसुंग स्टेबिलिटी की मतंगदा खनननिनखी हारी इरांगना लौफम हेक्टर 11,967 सैथेंग फंखी
Manipur thokliba kanglupki irang asina maram oiraga lawfam kaya yamna chaitheng phangkhibage amasung lawmi kaya yamna siana amasung aso open nangkhibage haina Lok Sabha ge MP Dr. Angomsa Bimola Koijamna Parliament ta pukalakiba Answer question amaga Mari Lainana Bharat Sarkar gi Minister of Agriculture and Farmer Welfare gi Maikai digi pirakhiba iba paukhum amada haribana irang asina maram oiraga punna lawfam hectare 11,967.4 chaitheng pangkhi haina khangalakre makhata na haribana irang asina Imphal East lawfam hectare 1,562.88 Imphal West lawfam hectare 562.52 Bishnupur District lawfam hectare 2,280 Thawbal District lawfam hectare 36 Kakching District lawfam hectare 329 Jirbam District lawfam hectare 73 Churachandpur District lawfam hectare 2,932 Chandel lawfam hectare 109 Technopal District lawfam hectare 258 Kangpokpi District lawfam hectare 3,822 Punna lawfam hectare 11,967.4 Chawna chaitheng phangki irang na maram oiraga law uba yadabana mahai marong metric ton 27,269 mangki lawmi 9,182 chaitheng phangkibaga loinana lawmi ahumna siki nipana soki irang asiga mari leinana ing 2024-25 ta central share oina SDRF ki lupa crore 40 SDRF tagi lupa crore 50 NDRF tagi lupa crore 12.15 in 2025-26 ta SDRF ki central share oina lupa crore 40.80 SDRF ki lupa crore 29.20 amasung NDRF tagi lupa crore 131.8 release toki MPSC exam da 80 amasung midai lipun sokpa yaba wahang yaukibagi batho Assam Public Service Commission na wahang adu chatnararoi evaluation tawbada yauraroi haina khangalakre Assam Public Service Commission MPSC na lauba Agricultural Development Officer ge examination da Manipur ge irang asiga mari leinana lana uhanbe yaba mawong da hangkiba wahang adu examination asidagi lauthokle haina commission asigi maikai dagi khangalakre Maidai Heritage Society ge maikai dagi hiram asiga mari leinana tha asigi taraga tareta APSC di chairman Devras Ufdaida aiba cherol ama pisinuna question asigi matangda miyam khangna sengdokpinaba cherol ama thaduna khangan khibani Maidai Heritage Society ge maikai dagi commission na sengdorakna ba khangan khraba matung madugi paukhum moina ngase examination aduda yaukiba question number 95 adu lauthoklagani hana khangalakibani hangkiba question aduda Manipur da thokliba irang asi mapung oina Maidai furup pu lana uhanba yaba mongda puthoki haina Maidai Heritage Society ge pisan khiba cherol aduda panki Maidai mayam ama chinku ki militant singi makhutta amasung makhoi ge civil society organization singi makhutta yamna awaba fibam da yum fawa thadok tuna lanjena duna lairibani aduga hariba wahang adugi paukhum moina pinaba option singi marakta awaba chaitheng nanghaliba militant group amasung CSO sing asi yauhande hariba loop sing asi leiba asigi awang bathaki investigative agency sing na fawba maming panbada yauribani makhoi chenariba case sing adugi list amasu yauhalli haina society aduna thakiba cherol aduda panki APSC ki wahang 95 suba yaukiba aduda Manipur da thokliba ethnic balance asigi maram oiba yaba statement ahum puthoktuna achumba khannabagi damak piki makoina piriba option sing adugi ahanbada chathariba balance asida maitei amasung kuki jogi furup sing yawi ani suba option aduda na high court na maitei singi michang da order ama thokpadagi irang asi hawalakibani amasung ahum suba option oina aramba tengol amasung maitei lipun na chingba arm group sing asina Manipur gi irang asida miyam gi right sing bu abuse tawi haibasini Maitei Heritage Society ge maikai dagi commission examination asida hangliba wahang asina maitei furup lanu uhalagani haina khanganki document oina leiba record singi matung ina chinku ki militant singna chathakiba crime kaya ama tholiba irang manung asida chathaduna maitei furup ki micham nupi amasu angang kaya ama kidnap tawkhibagi damak faduna leiba kaya yauri tholiba irang manung asida furup anima ki mioi kaya ama leikhidre mioi Lising humfurom amana lanje naraga lairi fiba masida asigumba wahang ama examination asida yaholakba asina michang mikhai naiba amasung public service changna bagi damakta sem sari banha kaya amada lana chathan khiba yabagi fibam ohele haina khangan khibani masigi paukhum oina commission na suwahang adu non and board oire evaluation chathabada yauraroi haina khangalak luhongna ba thaurang tawribi nupi ama thangna thinduna halamle mihat panupa police na fare pochai huran ba changlakpa oigani haina thajabani sasaba mioi singna mathang chehida luhongna ba thaurang tawribi nupi ama halam laga matung chen khinaba hotna bada leikai miyam na mioi ama farba matung police sinakre mioi anina na thoktuna chen khre hairi ba thogdo asi tha asigi taraga taret nomaijing numit ki numidang da Kasar district ki Mangalpur village ta thokhibani leikhidra bi nupi adu
adugi maming Arjina Begum kawi masagi chahi kungani thoirom sure haidi miyamna faraga police ta khusin nakraba mioi adugi maming Sire Chaudhary kunga humdoi kawi lekai dumakta da laiminaba mioi ni haidi pausi na hai lekhidrabi Arjina Begum mahaki manau nupi sing Jasmine amadi Ruvina Begum ga punna ka amada tumina duna leiringaida Sire Chaudhary yauna mioi ahumga loinana ka aduda pochai hurama sanglakhi matam aduda Arjina Begum na ubadagi laurubada mahakpu Sire Chaudhary na mangak amadi thabakta thangna thilamlaga chenkhibani hairi thaudo adugi pau thangnabada leiba mioi sina tabadagi thongnarakhi loinana Sire Chaudhary bu fakhi adu moinamal Arjina Begum sokpana maram oiduna leikhidre hairi thaudo adugi pau tabadagi Joypur police station gi team ama mafam aduda laktuna yengsinkhibaga loinana Sire Chaudhary fakhibaga loinana mihar aduda sijanaba I tairaba thang police na lokhatkhi loinana ningthokaba numiki ayukta Lakhipur ko district police official Frithawiras Raskhawa amadi forensic team mafam maduda laktuna crime scene adugi evidence sing khomjinki faraba Sire Chaudhary wahang paung chathabada attack aduda atopa mioi ani amasu yawi haiba khangba ngamle case asi police na thijinbagi thabak chathariba na mioi ani adugi maming amadi laifam hojik phongdokpa leitre police na chathakiba thijinbagi thabak ta phangba report ki matung inadi mihar adu laikhidrabi Arjina Begum da nungsi haina phongdokpada yaraktabadagi chathakiba oigadra haibi thajabasu lai hairi Israel ge attack ta Palestinian taragatare sikre Israel amadi Hamas ani gi marakta Gaza da soknari balana sigi manung chana haukiba pung kun mari gi manungda Palestinian taragatare Israel gi lan mising na hatkre loina na chada thaktabadagi Palestinian manga amasu Gaza da sikre haujik fawbagi oina lana sida sikiba Palestinian singi masing Lising humpuga mathoi ga chanipan ga kunga tare sukre la amaga lising yang khai manga ga chani ga humputara ga manga na sokre Indigo flight ama atopa flight ka thengjin nage tawre Assam gi minister sining chitta hingawre Dibrugarh dagi pairakhiba Indigo flight ama Guwahati gi Lokpriya Gopinath Bordoloi International Airport ta landing tawnaba paitharakpada runway da hanana flight ama leirambadagi thengjin nage tawre Flight aduda tonglakpa Assam gi minister Bimal Bora kaya yauna passenger kaya chingning chikta hingawre Indigo flight aduna runway naksilakpa matamda hanadagi flight ama leiramba ubadagi thengjin nadanaba amuk paikhatuna leiraba matungda runway aduda topa flight leitre habigi pau air traffic control dagi fanglaba matung tekta kaidana Indigo flight adu runway da takre thoning da thodok thokadabadagi pilot aduna haisingna honabadagi Indigo flight aduda tonglakpa Assam gi Bimal Bora amadi atopa Passenger sing thoidokpa sopandi ya hodre hairi runway da flight ama leina matau karamna atowa flight ama landing tawbagi ayaba air traffic control na piribano haibasi flight adu da tonglakhiba miyamna hangnarakli ningsing beyabadi chaliba chahi asagi hauki batha khara da malengi mafam kaya da nongthaki lambi da chathok chasin tawriba aeroplanes sing toina bera tawba amadi crash tawbagi thodok sing thokli Miyoibagi mamal yamnaba thawai sing aeroplane crash da manghali haukiba June 12 da Gujarat ke Ahmedabad chagi London tamna paiba India gi Dreamliner flight ama paikhatkibaga ikuidana crash tawbadagi Dreamliner aduda tongkhiba mioi chanigani fugani thoigi manungda mioi ama khak hingauraga atai sikhibani Hariba laibak thiba thaudo aduda lamdam asidagi cabin crew member oibi ningol ani lekhidabada Manipur gi miyam pumnamak thamoi kaina khibani Biren gi audio theft court na pendaba phongdokre Manipur gi chief minister oiramba N Biren gi ni haiba audio theft ki matangda Central Forensic Science Laboratory CFSL na lokalakpa thorangbu Supreme Court na pendaba phongdokre Justice Sanjoy Kumar amasung Justice Satish Chandra Sharma gi bench na haiki court na pikhiba yathangi ona taina ba mawongda CFSL na audio theft ki khonjal adugi achumaral khangdoknaba oina honaduna leire Biren gi macha nupi na case asida mahaksu yaujagi haina file tawrakhiba application ama bench asina yakhide Kuki Organization for Human Rights ki maikai da lepkhiba Prasanta Bhusan na SIT amada case asi mapung fa na thigat hangadabani haina taksinki Manipur gi Nirupama na Miss Universe India da Mari Suba runner up takre Rajasthan ki Joypur da pangthokpa Miss Universe India 2025 ki grand finale da Manipur gi Sarangthem Nirupama na Mari Suba runner up ki mingthol phangkhre Glemanan Group na ki Sera box office ka khusam naraga sinba thoram aduda Rajasthan gi Manika Biswakarma na Miss Universe India ki mingthol phangki Uttar Pradesh ki Tanya Sharma na first runner up Haryana gi Mehak Dingra na second runner up amasung Haryana gi Amisi Kausik na third runner up taki Mari Suba runner up takrabi Nirupama na Miss Popular Award phangki Kakching Khunau Lamha balaikai degi Nirupama na hojik Punjab ki City University da psychology da graduation tawri Mahangna Miss Universe Manipur 2025 ki mingthol phangkibaga loinana Mega Miss Northeast 2023 amadi Miss Manipur 2022 gi mingthol su phangki Manipur da thokliba irang asida Congress Party gi oiba chapchaba firef miyam da khanganbiu
BJP की ओइनदी सेपरेट एडमिनिस्ट्रेशन पीरोय हाना लेंगदना लेख्रे एन निम्बल्स कांग्रेस पार्टी असी मतम खरा वाखिगनी मियामना पारा तंबीबा लोइद्री चाही अनि हेलकलब मणिपुर थोकलिबा इरांग असिदा कांग्रेस पार्टी की ओइबा चपचाबा फिरेफ मियामदा खंगनबियु BJP की ओइनदी सेपरेट एडमिनिस्ट्रेशन पीरोय हाना लेंगदना लेख्रे हाना भारतीय जनता पार्टी मणिपुर वाइस प्रेसिडेंट नोंगथोमम निम्बल्सना फोंगदोख्रे वाफम असिंग असि कैसांपा नीटाई पाचु थेक्ता लेबा थम्मा संगलेंदा पावगी मिफम अमादा एन निम्बल्सना फोंगदोखिबनी महांगना मखा ताना फोंगदोखिबदा 2004 दगी 2014 गी मिखलदा कांग्रेसना ममांगदा तौखिबा थबक अमदी स्केम मयाम अदुना मरम ओइरगा मियामना तांकक अहुमलक पारा तंबीदुना लागली मसिना लोइद्री मखा ताना सु तंबीखिगनी कांग्रेस पार्टी की लुचिंगबा खराना ऑपरेशन सिंदूर की मतांगदा पाकिस्तान की वांगांगलोय अमगुमना वांगांगलिबा करिगिनो मराइबाग मरमदम इंडिया सिबु तसेंगना नुंगसिरबदी वांगांगफम थोकते डेमोक्रेसी चटपा लेबा अमा ओइबा मरमना ngangningba wangangba hagyai adubu leiba ki oibada sokpa oiragadi ngangloidabani irang asina maram oiraga asuk awa anal taringai asida miyamda insinduna hu kamsinduna mikhal pangthoknaba honariba du kana roi haiki paugi mifam aduga mari leinana BJP Manipur Pradesh ki General Secretary K Saratna phongdokhibada Congress na mikhal da mai paklaba state singda karisu haidraga BJP na mai paklakpa state singda EVM machine hack tawri huran bani haina maral siriba si Congress party na BJP bu मियाम दलाना उहन्नब होन्नबनी राहुल गांधी ना हारिबा वाफम असे अचुमबनी हाइना सुप्रीम कोर्ट डॉक्यूमेंट सिंग अदु पुथोकपा नत्रगा पार्लियामेंट पुथोकतुना वांगांग बंगमद्रिबा करिगिनो अथुबदा स्टेट खरादा पांगथोकदरिबा मिखल असिदा कांग्रेस ना शासन तौबा स्टेट सिंगदा BJP ना सोइदना माइ पाकलगनी हाइबा खंगबदगी कांग्रेस पार्टी ना BJP बु मियाम दलाना उहन्नब होनरकपनी हाइ